Ketukina namduna thoibu gari aduda hapkatuna pohankre aduga mathanata changlaklan. Chawbina ketuki mathanata changlakpa uba aduda. Ketukiya nangbu aikhoigi ibema thoiga chatminakibadaina mana kadaida lehoraba. Ima madine alaichal khoda lehorabani. Asi haramnaga wa makha taramda mayumlongda fet haidoktuna chatki. Chawthoisu mama Najanupidu kadaida lehawi haibunone. Mapandai tholakna magi nupida onsinda nglakpani. Laichal khoda lehawi hairine mababong. Phare. Ngaihak leiraga hanjaraklasani. Asi haiduna chawthoisu surolomda thokre. Matamdi asumak thengzilakpana thoi halakpa kawba leitre. Chawthoisu thengni haiduna philakladu phawba machanupi thoina changaktaba adudadi mamang nupi ketuki hoida laktuna. Ima oibema nangbu taabrane he mapanong tholokne. Ketuki su taraduna mapalomda tholoklami. Pabung kari haige asuk thengya kansa laisibo. Nachan thoidu hojik phawba halaudene. Kari tawni ga hayauge laichal khoida lehawi hairibadubo. Khangdini pabong hojik phawba halaudribo haisibo. Lehauke tang haibani ainasu nganna halau hairibani. Madugi angangdusune waraktaba hek mapathoi. Phare aina amukta hangukige. Isu makha taramda adumak tholakle. Laichal khoida amuk laklami. Ibema laichal Tabran hinangbo mapanong tholokne. Laichal su taraduna tholaklami. Pabong kai leirage. Haima icha thoibu noida laktabrane. Ngasai manamaga chatpada noida lehawi haina tammine. Pabong thoidi akhoida lakti akhoida chatni ka haikibro. Kamdauri bajatmane. Phare nangju laihoroko ipazu thoklukige. Asi hairaduna chawthoi mayumdana halaklami. Mayum yoraduna maki nupi chawbida onsinduna. Hai mama nachanupido thoi khoida lakti hairine. Karino tawriba lila asibo. Asi hairaduna thoigi mamaga mapaga do laifam chafam khanglaktri. Chawbisu aduk thengzilakla phawbada machanupina halaktraba adudadi mapukning nungsiba horaklami. Hai mama kaptana kanaroine nangbo ichadu fangnaba aikhoina thidaba yadabani. Somdaju thikadar mangalna thoibu pudana jaga amada lakle. Thoidi kari mata khangba nate gari aduda tumina ongduna famri. Ngaihak leiraba matung thoina asumna hamlaklami. Kaka, aina laisibo kadaidano. Ayumda mukta thinbiyo. Imanga babaga na aibu soidana thiramlani. Aibu soidana ngaiduna leiramlani. Aibu mukta thinbiyo. Thendoini. Kaka na nangi yumda soidana thingani kaidawrake. Pakhai kanuko. Ipang na leizaba thoi mangal na yengduna. Aina laklisi kadaidano kaka. Aibu yumda mukta thinbiyo haiba kaka. Asi haiduna mamitagi mapitana kanna kapahuraklami. Thikadar mangal gari adu khamnaduna gate adu hangdokladuna gari adu garage tamna thausilaklami. Thoina kaino kaka aina laisi kanagi yumno aduga yumsida gari tawbagi aiba puraglibuno kaka. Gari thong adu hangdoklaga thoibu kumtharau haina hairaklami. Adubu thoidi kimanladuna gari adudagi kumtharakpa phawba ngamde. Nang kumakira kumoigira. Asi harina dap tawraga gari adudagi thoibo soro hekta chingsilaga pushali. Ai ko se mukta thadokpiyo. Kana leike aiba mukta kanbiyo. Asi haina kanna lauri maki khonjela dubu kanana su tabiramtre. Thikadar mangalna Nang aina haibase hek indraba nang aina hatokadabani. Aina tapna haringai sida nang fazana yaw.
ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯂꯩꯔꯕ ꯇꯧꯅꯤꯡꯕ ꯇꯧ, ꯁꯦꯠꯅꯤꯡꯕ ꯁꯦꯠꯇꯣꯏꯅꯤ, ꯁꯦꯜꯁꯨ ꯐꯪꯗꯣꯔꯤꯕ, ꯁ꯭ꯀꯨꯜꯁꯨ ꯇꯝꯗꯧꯔꯤꯕ꯫ ꯑꯗꯨꯗ ꯅꯪꯅ ꯌꯥꯗ꯭ꯔꯕ ꯃꯉꯥꯜ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯕ ꯇꯥꯕꯅꯤꯗꯅ꯫ ꯑꯩ ꯌꯥꯔꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯌꯥꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯥꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯅꯣꯡꯂꯛ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯏ ꯇꯞꯂꯤ ꯇꯞꯂꯤ ꯍꯧꯒꯠꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯤꯗꯒꯤ ꯅꯪ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯀꯣꯏꯔꯥꯎ ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯔꯛꯂꯕ ꯅꯪꯒꯤ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏ꯫ ꯅꯪꯒꯤ ꯐꯅꯕ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯀꯤꯍꯜꯂꯝꯂꯒ ꯃꯉꯥꯜ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯔꯣꯅꯥꯜ ꯃꯥꯅ ꯊꯥꯈꯤꯕ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯗꯨ ꯈꯜꯂꯛꯂꯝꯃꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯔꯣꯅꯥꯜꯒꯤ ꯋꯥꯈꯜꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯗꯤ, ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯗꯕ꯫ ꯊꯣꯏꯒꯤ ꯊꯣꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯔꯣꯅꯥꯜ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯅꯤꯡꯕꯅꯁꯨ ꯉꯥꯎꯆꯠꯅꯔꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯒꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯖꯗꯦ꯫ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ, ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯈꯟꯖꯩ꯫ ꯔꯣꯅꯥꯜꯒꯤ ꯃꯃꯥ ꯃꯨꯈꯤꯅ ꯃꯆꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯀꯔꯝ ꯀꯥꯟꯗꯒꯤ ꯖꯣꯏꯟ ꯇꯧꯒꯗꯕ? ꯏꯃꯥ, ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦ, ꯅꯪꯁꯨꯅꯦ ꯅꯊꯧꯗꯣ ꯇꯧꯖꯔꯣ, ꯏꯃꯥ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯔꯣꯅꯥꯜ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯔꯣꯅꯥꯜꯒꯤ ꯃꯄꯥꯁꯨ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯅꯤ꯫ ꯏꯕꯣꯍꯜꯅ, ꯃꯃꯥ, ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗꯒꯤ ꯊꯕꯛ ꯀꯥꯒꯅꯤ ꯍꯥꯏꯒꯦꯅꯦ? ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯍꯞꯇꯥꯁꯤꯗ ꯍꯧꯔꯅꯤ ꯍꯥꯏ ꯃꯣꯏ ꯕꯥꯕꯨ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯕꯔ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯄꯥꯊꯔꯝꯃꯤ꯫ ꯈꯕꯔ ꯑꯗꯨ ꯍꯦꯛ ꯐꯥꯛꯇꯣꯛꯄꯒ ꯂꯃꯥꯏ ꯑꯍꯥꯟꯕ ꯄꯦꯖ ꯑꯗꯨꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯊꯥꯔꯒ ꯑꯁꯨꯝꯅ, ꯀ꯭ꯂꯥꯁ 8 ꯇꯝꯂꯤꯕꯤ ꯊꯣꯏ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯕ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯏꯕꯣꯍꯜꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯍꯥꯏ ꯃꯃꯥ, ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦꯍꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯁꯨ ꯃꯨꯈꯤ ꯃꯄꯥꯟꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯩꯗꯧꯕꯤꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯍꯥꯏ, ꯈꯕꯔ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯃꯥꯏꯁꯤꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯆꯥꯎꯊꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯨꯈꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯏꯁ, ꯃꯥꯅꯤꯅꯦ ꯁꯤꯗꯤ꯫ ꯏꯃꯨꯡꯗꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ, ꯃꯌꯦꯛꯇꯤ ꯁꯦꯡꯕ ꯅꯠꯇꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯤꯅ ꯂꯥꯡꯅꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯇꯨꯝꯐꯝꯒ ꯑꯃꯇ ꯈꯪꯗꯦꯕ꯫ ꯃꯨꯈꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯣ ꯅꯪꯗꯤꯅꯦ ꯌꯥꯍꯧꯗꯣ ꯊꯦꯡꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯕꯅꯤꯅ ꯀꯩꯝꯇ ꯇꯥꯔꯝꯃꯔꯣꯏ꯫ ꯏꯃꯧ ꯊꯤꯖꯤꯜꯂꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ, ꯆꯍꯤꯗꯤ ꯌꯧꯔꯕ, ꯅꯝꯕꯣ ꯄꯨꯔꯦ꯫ ꯏꯃꯧ ꯀꯥꯏꯗꯣ ꯎꯅꯤꯡꯉꯦꯅꯦꯍꯦ ꯅꯃꯥ ꯑꯩꯈꯣꯏꯗꯤ꯫ ꯍꯣ ꯀꯨꯏꯔꯔꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣ ꯐꯔꯦ, ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯇꯥꯊꯣꯛꯅꯕ ꯇꯧꯔꯣ, ꯏꯃꯥ ꯕ꯭ꯔꯦꯛꯐꯥꯁꯠꯀ ꯁꯦꯝꯕꯤꯔꯝꯃꯒꯦꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ꯫ ꯔꯣꯅꯥꯜ ꯊꯕꯛꯀꯤ ꯑꯍꯥꯟꯕ ꯖꯣꯏꯟ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯁꯦꯂꯦꯛꯁꯟꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯀꯦ ꯇꯧꯏ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ, ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯔꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯅꯥꯅ, ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯄꯤꯕꯅꯣ? ꯑꯩꯈꯣꯏ ꯁꯥꯔꯗꯣ ꯃꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ, ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯕꯤꯌꯨ, ꯑꯩ ꯍꯪꯖꯔꯨꯒꯦ꯫ ꯔꯣꯅꯥꯜ ꯃꯄꯥꯜꯒꯤ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯅꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯁꯥꯔ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, ꯁꯥꯔ, ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯍꯧꯏ, ꯁꯥꯔꯕꯨ ꯎꯅꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯁꯥꯔ ꯊꯣꯏꯕꯅ, ꯀꯅꯥꯅꯦ ꯍꯥꯏꯒꯦꯅꯦ?
ꯁꯔ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯀꯨꯞꯅ ꯈꯪꯖꯗ꯭ꯔꯤ. ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯄ ꯌꯥꯔꯗ꯭ꯔꯥ ꯁꯔ? ꯍꯣꯏ ꯆꯪꯍꯜꯂꯣ. ꯔꯣꯅꯥꯜꯁꯨ ꯂꯥꯛꯇꯨꯅ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ? ꯌꯦꯁ ꯀꯝ ꯏꯟ. ꯐꯝꯃꯨ ꯁꯤꯗ. ꯀꯩ ꯇꯥꯟꯅꯁꯤꯒꯦ? ꯁꯔ, ꯑꯩ ꯉꯁꯤꯗꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯐꯥꯏꯜ ꯑꯗꯨ ꯄꯤꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯁꯔ ꯊꯣꯏꯕ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯅꯥ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯔꯣꯅꯥꯜꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ. ꯃꯥꯒꯤ ꯔꯨꯝ ꯑꯗꯨ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯀꯣ. ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯅꯥꯁꯨ ꯐꯒꯅꯤ ꯁꯔ. ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯅꯥꯜꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯁꯅꯥꯅ ꯁꯔꯒꯤ ꯔꯨꯝ ꯑꯁꯤ ꯁꯤꯗ ꯂꯩꯖꯔꯦ ꯁꯔ. ꯑꯃꯨꯛꯀꯁꯨ ꯊꯣꯏꯕꯅ ꯁꯅꯥ ꯑꯗꯨ ꯀꯧꯔꯗꯨꯅ ꯑꯁꯨꯝꯅ, ꯁꯅꯥ, ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯀꯦꯁꯀꯤ ꯐꯥꯏꯜꯈꯩꯁꯦ ꯅꯣꯏꯒꯤ ꯁꯔ ꯔꯣꯅꯥꯜꯗ ꯅꯪꯅ ꯑꯃꯨꯛꯇ ꯄꯤꯔꯝꯃꯨ. ꯍꯣꯏ ꯁꯔ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯥꯏꯜ ꯃꯌꯥꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯅꯥꯅ, ꯁꯔ, ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ. ꯑꯁꯤ ꯍꯥꯏꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯒ, ꯁꯔ, ꯁꯤꯒꯤ ꯃꯤꯁꯤꯡ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯁꯤ ꯁꯔꯒꯤ ꯃꯅꯥꯛꯇ ꯊꯤꯟꯖꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯆꯕꯅꯤ. ꯔꯣꯅꯥꯜꯁꯨ, ꯍꯣꯏ ꯊꯝꯃꯨ ꯁꯤꯗ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯁꯨ ꯊꯝꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ. ꯔꯣꯅꯥꯜꯅ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯃꯤ. ꯑꯁꯣꯝꯗꯅ ꯒꯣꯔꯣꯕꯒ ꯊꯤꯀꯥꯗꯥꯔ ꯃꯉꯥꯜ ꯑꯗꯨꯒꯅ ꯑꯉꯥꯡ ꯀꯌꯥꯒꯤ ꯑꯣꯔꯒꯥꯟ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯊꯣꯏꯒ ꯆꯥꯎꯕꯤꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯆꯪꯂꯛꯂꯤꯕ ꯆꯥꯎꯕꯤꯒ ꯆꯥꯎꯊꯣꯏꯒ ꯑꯗꯨ ꯔꯣꯅꯥꯜꯅ ꯎꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯔꯣꯅꯥꯜꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ, ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯩꯗꯧꯕꯤꯔꯝꯒꯦ? ꯁꯤꯗ ꯂꯥꯛꯄꯤꯌꯨ. ꯀꯥꯁꯤꯗ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ. ꯆꯥꯎꯕꯤꯅ, ꯏꯕꯨꯡꯉꯣ ꯔꯣꯅꯥꯜ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯄꯅꯤ. ꯏꯃꯥ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯖꯔꯤ. ꯉꯁꯤꯗꯒꯤ ꯄꯨꯕ ꯍꯧꯕꯅꯤ. ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯤꯁꯤꯡ ꯀꯦꯁ ꯑꯁꯤꯒꯤ ꯐꯥꯏꯜ ꯃꯌꯥꯝꯈꯩ ꯑꯩꯅ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯄꯥꯏꯔꯗꯕꯅꯤ. ꯑꯗꯨꯗ ꯆꯥꯎꯕꯤꯒ ꯆꯥꯎꯊꯣꯏꯒꯈꯔ ꯍꯔꯥꯎꯖꯩ. ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯟꯁꯄꯦꯛꯇꯔ ꯁꯔ ꯑꯗꯨꯗꯤ ꯉꯥꯡꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ. ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯕꯗꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯥꯏꯜ ꯑꯃ ꯁꯦꯝꯈ꯭ꯔꯦ. ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ. ꯊꯣꯏ ꯑꯁꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤ ꯍꯥꯏꯅ ꯄꯨꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯋꯥꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯅꯤ. ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯝ ꯍꯥꯏꯅ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯀꯌా ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯩ. ꯊꯣꯏꯅ ꯑꯉꯥꯡ ꯑꯃꯗ, ꯃꯦꯝ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯌꯥꯝꯅ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯆꯤꯆꯦ, ꯑꯩꯒꯤꯗꯤ ꯍꯦꯟꯊꯣꯏꯕꯤ ꯀꯧꯏ. ꯑꯁꯤ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯉꯥꯡ ꯑꯗꯨꯅ ꯊꯣꯏꯗ ꯑꯁꯨꯝꯅ, ꯆꯤꯆꯦ, ꯑꯩ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ. ꯑꯗꯨꯒ ꯁꯤꯗ ꯂꯥꯏꯔꯤꯛꯁꯨ ꯃꯌꯥꯝ ꯇꯝꯍꯟꯒꯅꯤ ꯍꯥꯏꯔꯒ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯄꯤꯖꯒꯅꯤ ꯍꯥꯏꯔꯒ ꯀꯀꯥ ꯑꯃꯅ ꯑꯩꯕꯨ ꯁꯤꯗ ꯄꯨꯔꯛꯄꯅꯤ. ꯑꯗꯨꯒ ꯀꯔꯤꯝꯇꯁꯨ ꯄꯤꯖꯗꯦ, ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯗꯦ. ꯊꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ, ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯗꯁꯥ ꯑꯁꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗꯁꯨ ꯇꯥꯔꯣ. ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯏ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ. ꯊꯣꯏꯅ ꯈꯣꯟ ꯀꯟꯇꯛꯅ, ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯕ? ꯒꯣꯔꯣꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯒꯣꯔꯣꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪꯗꯤ ꯅꯈꯣꯜꯒ ꯌꯥꯝꯅ ꯌꯥꯛꯏꯅ. ꯊꯣꯏ ꯒꯣꯔꯣꯕ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯅ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ. ꯆꯪꯂꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ. ꯑꯁꯤ ꯍꯥꯏꯅ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯒꯣꯔꯣꯕꯗ ꯌꯦꯡꯗꯨꯅ ꯂꯩ. ꯒꯣꯔꯣꯕꯅ, ꯅꯪꯗꯤ ꯊꯧꯅꯥꯒ ꯌꯥꯝꯅ ꯐꯩꯅ, ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ.
ꯐꯠꯇ꯭ꯔꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯒꯅꯤ. ꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯒꯣꯔꯣꯕꯗꯨ ꯅꯣꯛꯂꯛꯂꯝꯃꯤ. ꯅꯪꯅ ꯑꯩ ꯍꯥꯠꯇꯣꯏꯕ? ꯅꯪꯅ ꯑꯩ ꯍꯥꯠꯇꯣꯏꯕ? ꯆꯌꯣꯜ ꯀꯌꯥ ꯑꯃ ꯐꯥꯔꯛꯂꯦ. ꯊꯣꯏ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯦ. ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯏ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ. ꯊꯣꯏꯁꯨ ꯁꯤꯔꯕꯁꯨ ꯌꯥꯔꯤ ꯐꯥꯎꯕ ꯃꯁꯥꯅ ꯈꯟꯖꯔꯛꯂꯦ. ꯍꯦꯟꯊꯣꯏꯕꯤꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ, ꯆꯤꯆꯦ, ꯑꯩꯒꯤ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ. ꯃꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯆꯤꯆꯦ? ꯊꯣꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕ ꯍꯥꯏꯗꯨꯅ, ꯀꯩꯒꯤ ꯊꯤꯔꯝꯃꯣꯏꯗꯣꯏꯅꯣ? ꯅꯪꯕꯨ ꯂꯧꯕꯅꯦ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯃꯃꯥꯒ ꯕꯕꯥꯒꯅ ꯁꯣꯏꯗꯅ ꯂꯥꯛꯇꯣꯏꯅꯤ. ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ, ꯆꯤꯆꯦ, ꯑꯁꯦꯡꯕꯒꯤ ꯂꯥꯛꯀꯗ꯭ꯔꯥ? ꯂꯥꯛꯇꯣꯏꯅꯤ. ꯁꯣꯝꯗꯅ ꯔꯣꯅꯥꯜ ꯐꯥꯏꯜ ꯃꯌꯥꯝ ꯑꯗꯨ ꯐꯥꯛꯇꯨꯅ ꯊꯣꯏꯒꯤ ꯃꯤꯁꯤꯡ ꯀꯦꯁꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯅꯥ ꯑꯗꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯁꯅꯥ, ꯃꯣꯏ ꯑꯇꯩꯈꯩꯗꯣ ꯁꯥꯔ ꯊꯕꯛ ꯆꯠꯀꯅꯤ, ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯌꯨ, ꯑꯩꯁꯨ ꯊꯣꯛꯂꯛꯅꯕ ꯇꯧꯔꯒꯦ. ꯁꯅꯥꯁꯨ ꯐꯒꯅꯤ ꯁꯥꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥ ꯊꯣꯛꯈ꯭ꯔꯦ. ꯔꯣꯅꯥꯜ ꯐꯥꯏꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯣꯏꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ. ꯊꯣꯡꯒꯥꯟ ꯑꯗꯨ ꯌꯧꯔꯗꯨꯅ ꯔꯣꯅꯥꯜꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯗꯨ ꯀꯦꯇꯨꯀꯤꯅꯁꯨ ꯎꯔꯅꯤ. ꯀꯦꯇꯨꯀꯤ ꯄꯥꯈꯠꯅ ꯏꯃꯨꯡꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯥꯃꯣ, ꯊꯣꯏꯈꯣꯏꯗ ꯄꯨꯂꯤꯁ ꯈꯔ ꯂꯥꯛꯍꯧꯋꯦ ꯍꯥꯏꯕ. ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯝꯇ ꯍꯪꯕꯤꯔꯨꯆꯣ ꯍꯥꯏꯕ. ꯑꯁꯨꯝꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯗꯤ ꯍꯪꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪꯒꯤꯁꯨ ꯅꯃꯥꯅꯤ. ꯅꯣꯡꯇꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯁꯨ ꯍꯪꯕꯤꯌꯨ ꯀꯩꯅꯣ? ꯑꯁꯨꯝꯅ ꯈꯣꯟ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯩꯈꯣꯏꯗꯤ ꯉꯝꯖꯗ꯭ꯔꯤꯌꯦ. ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯊꯣꯛꯈ꯭ꯔꯦ. ꯀꯦꯇꯨꯀꯤꯗꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯨꯡꯁꯤꯗꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯂꯤꯕꯅꯤ. ꯔꯣꯅꯥꯜꯅ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯇꯥꯔꯗꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎꯕ. ꯆꯧꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯏꯕꯨꯡꯉꯣ ꯔꯣꯅꯥꯜ, ꯅꯪꯕꯨ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯩ ꯂꯩꯔꯕꯒꯦ? ꯂꯥꯛꯑꯣ ꯁꯤꯗ ꯀꯥꯈꯠꯂꯣ. ꯃꯃꯥ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦꯍꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ. ꯍꯣꯏ ꯊꯣꯔꯛꯂꯒꯦ ꯃꯄꯥꯕꯨꯡ. ꯏꯉꯛ ꯉꯛꯅ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯕꯨꯡꯉꯣ ꯔꯣꯅꯥꯜ, ꯅꯪꯕꯨ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯍꯥꯏꯌꯨ. ꯊꯣꯏꯒꯤ ꯃꯕꯨꯡ ꯅꯨꯄꯤꯅ ꯉꯝꯕ ꯑꯗꯨꯗꯤ ꯃꯔꯨꯝꯗꯒꯤ ꯀꯟꯅ ꯌꯦꯡꯂꯤ, ꯆꯪꯕꯃꯛꯇꯤ ꯆꯪꯗꯦ. ꯊꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯏꯀꯥꯏꯔꯕꯒꯤꯅꯤ. ꯔꯣꯅꯥꯜꯅ ꯍꯪꯂꯛꯂꯝꯃꯤ. ꯏꯃꯥ, ꯊꯣꯏꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛ ꯀꯅꯥꯒ ꯄꯨꯜꯂꯨꯏ? ꯑꯃꯗꯤ ꯀꯅꯥꯒ ꯀꯔꯥꯏꯗ ꯆꯠꯂꯤ? ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯃꯥꯟꯅꯕꯤꯒ ꯂꯩꯈꯤꯕ꯭ꯔꯥ ꯏꯃꯥ? ꯆꯥꯎꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯃꯥꯡꯒꯤ ꯍꯞꯇꯥꯗ ꯃꯅꯝꯃ ꯀꯦꯇꯨꯀꯤꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯂꯝꯕꯅꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯅꯝꯃ ꯀꯦꯇꯨꯀꯤꯗꯣ ꯍꯜꯂꯛꯂꯝꯃꯤ. ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯎꯔꯛꯂꯝꯗꯦ. ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯪꯕꯗ ꯃꯅꯝꯃꯅ ꯂꯩꯆꯜ ꯈꯣꯏꯗ ꯂꯩꯍꯧꯏ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯩꯆꯜꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗꯗꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏꯕꯅꯤ. ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯂꯛꯂꯝꯃꯤ. ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ? ꯏꯃꯥꯅ ꯅꯪꯒꯤ ꯅꯁꯛ ꯎꯔꯛꯇꯕ ꯀꯨꯏꯔꯛꯂꯦ. ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏ, ꯅꯪꯕꯨ ꯂꯥꯛꯑꯣ. ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ. ꯏꯃꯥꯈꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ. ꯀꯩꯒꯤ ꯏꯃꯥꯈꯣꯏꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ? ꯊꯣꯏꯕꯨ ꯑꯩꯈꯣꯏꯅ ꯐꯪꯅꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯏꯃꯥ. ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯒꯦ ꯏꯃꯥ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯣꯅꯥꯜ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ.
ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯩꯆꯜ ꯑꯃꯗꯤ ꯔꯣꯃꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯔꯣꯃꯤꯑꯣꯅ ꯂꯩꯆꯜꯗ ꯍꯪꯂꯛꯂꯝꯃꯤ, ꯂꯩꯆꯜ, ꯊꯣꯏꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕꯣ? ꯔꯣꯃꯤꯑꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯁꯤꯟꯅꯕ, ꯅꯨꯄꯤ ꯎꯕ ꯌꯥꯗꯕ, ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯕ ꯅꯨꯄꯥꯅꯤ꯫ ꯂꯩꯆꯜꯅ ꯔꯣꯃꯤꯑꯣꯗ ꯈꯣꯟ ꯀꯟꯇꯛꯅ, ꯍꯣ ꯊꯣꯏꯗꯣ ꯃꯥꯡꯈ꯭ꯔꯦꯅ ꯍꯧꯖꯤꯛ ꯊꯤꯔꯤꯕꯗꯣ ꯅꯪꯗꯤ ꯀꯩꯝꯇ ꯇꯥꯔꯝꯃꯣꯏꯅꯦ? ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁ꯭ꯀꯨꯜꯗꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯤꯗꯣ꯫ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯆꯥꯗꯅ ꯇꯧꯔꯛꯀꯅꯨꯗ꯫ ꯂꯩꯆꯜ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤ ꯑꯣꯏꯔꯗꯤꯅꯦ ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯆꯜ ꯌꯥꯝꯅ ꯁꯥꯎꯅꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ, ꯋꯥꯒ ꯑꯃꯇ ꯍꯥꯏꯅꯕ ꯌꯥꯗꯦꯕ꯫ ꯑꯁ ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ ꯂꯩꯆꯜ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯎꯔꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯣ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯤꯌꯦ, ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯎꯁꯤꯜꯂꯝꯃꯤ ꯂꯩꯆꯜꯁꯨ꯫ ꯍꯣꯏꯗꯍꯦ, ꯌꯥꯁꯤꯟꯅꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯁꯤꯔꯛꯑꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯊꯟꯇ ꯅꯣꯛꯂꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯣꯅꯥꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯄ ꯑꯗꯨ ꯃꯃꯥ ꯃꯨꯈꯤꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ ꯏꯆꯥꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯅꯦꯍꯦ, ꯀꯩꯗꯧꯔꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯊꯣꯏꯒꯤ ꯀꯦꯁ ꯑꯗꯨ ꯅꯆꯥꯅ ꯄꯥꯏꯔꯦ꯫ ꯊꯣꯏꯒꯤ ꯏꯃꯨꯡꯗ ꯑꯣꯏꯍꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ꯫ ꯈꯪꯗ꯭ꯔꯗ ꯏꯃꯥ, ꯅꯣꯡꯃꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯦꯁ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ꯫ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯊꯣꯏꯒꯤ ꯃꯅꯝꯃ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯏꯃꯥꯕꯨ ꯈꯪꯕ꯭ꯔꯣ? ꯏꯃꯥꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯊꯣꯏꯒꯤ ꯃꯅꯝꯃ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯤꯅ ꯉꯥꯡꯅꯕꯗ ꯌꯥꯝꯅ ꯐꯠꯇꯦ, ꯃꯕꯨꯡ ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯉꯝꯃꯤ, ꯃꯥꯒꯤ ꯃꯅꯝꯃ ꯑꯗꯨꯅ ꯉꯝꯅ ꯄꯥꯜꯂꯤ ꯀꯥꯏꯅꯗꯤ ꯍꯥꯏꯅꯩꯅꯦ꯫ ꯔꯣꯅꯥꯜ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯅꯤ, ꯃꯤꯑꯣꯏꯕꯅꯕꯨꯅꯦ ꯐꯔꯔꯣꯏꯒꯦ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯆꯠꯊꯣꯛꯄꯗ ꯏꯁꯥꯁꯨ ꯆꯦꯛꯁꯤꯟꯕ ꯐꯖꯅ ꯆꯠꯀꯗꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯌꯦꯛꯅꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯡꯒꯣꯏ ꯆꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯁꯨ ꯄꯣꯊꯥꯖꯔꯣ, ꯏꯃꯥ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯏꯕꯣꯍꯜꯁꯨ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥ, ꯀꯣꯐꯤ ꯑꯃꯇ ꯁꯦꯝꯂꯛꯀꯦꯔꯣ? ꯍꯣꯏ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ, ꯃꯣꯏ ꯕꯕꯥ ꯀꯥꯗ ꯂꯩꯕꯤꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯔꯣꯅꯥꯜ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯇꯥꯔꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕ ꯔꯣꯀꯤꯅ ꯆꯪꯂꯛꯇꯨꯅ, ꯀꯩꯗꯧꯔꯦ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝꯅꯒ ꯃꯪꯉꯤꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯋꯥꯈꯜꯒꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯅꯦ꯫ ꯈꯪꯗ꯭ꯔꯦ, ꯑꯩ ꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝ ꯀꯥꯟꯗ ꯐꯣꯡꯗꯣꯛꯀꯅꯤ? ꯑꯦ, ꯊꯣꯏꯗꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯗꯕ? ꯐꯪꯗꯕꯗꯣ ꯐꯪꯅꯕ ꯑꯩꯅ ꯊꯤꯔꯅꯤ, ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯅꯤ, ꯌꯥꯔꯕ ꯁꯤ ꯑꯣꯏꯔꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯔꯣꯀꯤꯁꯨ, ꯍꯥꯏꯁ ꯁꯤꯗꯤ ꯌꯥꯗ꯭ꯔꯦꯅ, ꯀꯩꯅꯣꯝ ꯇꯧꯔꯦꯕ, ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯇꯧꯅ꯫ ꯊꯣꯏꯗ ꯐꯖꯅ ꯉꯥꯎꯔꯦꯅꯦ ꯅꯪꯒꯤ ꯋꯥꯈꯜꯁꯦ꯫ ꯅꯪꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅꯅꯦ ꯐꯥꯒꯤ ꯇꯧꯕ ꯇꯧꯔꯛꯀꯅꯨ, ꯑꯔꯦꯝꯕꯗ ꯆꯩ ꯂꯥꯛꯀꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯔꯣꯅꯥꯜꯁꯨ, ꯀꯩꯅꯣ ꯀꯣꯛ ꯍꯥꯏꯌꯨ, ꯀꯣꯊꯥ ꯄꯥꯊꯥ ꯑꯃꯨꯛ ꯇꯧ ꯂꯩꯔꯅꯨ꯫ ꯅꯠꯇꯦ, ꯌꯥꯝꯅꯒ ꯊꯥꯖꯗꯦꯕ ꯅꯪꯅꯒ ꯑꯩ ꯅꯥꯛꯇ ꯉꯁꯤ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯦ꯫ ꯅꯪꯒꯤ ꯉꯥꯅꯨ ꯑꯃ ꯂꯩꯕꯗꯣ ꯄꯤꯖꯒꯦꯒ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯤ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯀꯔꯥꯏꯗꯒꯤ? ꯑꯣ, ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯁꯥꯏ ꯎꯅꯕ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ꯫ ꯏꯁ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯈꯪꯅꯔꯤꯕ? ꯍꯥꯏꯌꯨꯅꯦ, ꯅꯇꯧꯃꯛꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨꯕ꯫ ꯑꯣ, ꯆꯠꯂꯒ ꯈꯪꯒꯅꯤꯌꯦ, ꯄꯨꯡꯁꯨ ꯊꯦꯡꯈ꯭ꯔꯅꯤ, ꯑꯗꯨꯗꯤ ꯆꯠꯅꯕ ꯑꯃꯨꯛꯇ ꯇꯧꯔꯁꯦꯕ꯫ ꯅꯪꯒꯤꯅꯦ ꯀꯣꯊꯕꯤꯗꯣ ꯑꯃꯨꯛ ꯇꯧ ꯂꯩꯔꯅꯨ, ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯔꯣꯅꯥꯜꯒꯤ ꯃꯃꯥ ꯃꯨꯈꯤꯁꯨ ꯆꯪꯂꯛꯂꯒ,
ꯏꯆꯥ ꯂꯥꯛꯂꯝꯃꯤꯔꯣ? ꯅꯣꯏꯕꯥꯅꯤꯕꯨ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯏꯃꯥ, ꯔꯣꯅꯥꯜꯒ ꯏꯕꯥꯅꯤ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ, ꯄꯪꯊꯦꯡꯗꯤ ꯊꯦꯡꯉꯗꯤ ꯍꯜꯂꯛꯀꯅꯨꯀꯣ, ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ, ꯃꯤ ꯑꯐꯠꯇꯕ ꯄꯨꯡꯒꯥꯏ ꯑꯃ ꯂꯩꯔꯕꯅꯤ, ꯅꯣꯏ ꯆꯦꯛꯁꯤꯟ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ, ꯏꯆꯥꯁꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯅꯣꯏꯒꯤ ꯐꯅꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯅꯥꯜ ꯔꯣꯀꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯒꯤ ꯀꯣꯐꯤ ꯑꯗꯨꯁꯨ ꯄꯤꯔꯝꯂꯒ ꯃꯨꯛꯀꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯅ ꯑꯁꯨꯝꯅ, ꯃꯃꯥ, ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯅꯆꯥꯗꯨꯕꯨ ꯀꯗꯥꯏꯗꯅꯤ ꯍꯥꯏꯔꯝꯒꯦꯅꯦ? ꯍꯣ, ꯃꯃꯥꯟꯅꯕ ꯔꯣꯀꯤꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯕꯅꯦ꯫ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤꯅꯦ, ꯅꯆꯥ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ, ꯍꯌꯦꯡꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯁꯣꯏꯔꯒ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯗꯧꯕ ꯅꯠꯇꯦ꯫ ꯃꯣꯏ ꯕꯕꯥꯒꯤ ꯀꯣꯆꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯅꯨ, ꯃꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯐꯖꯅ ꯁꯦꯟꯅꯔꯤꯌꯦ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯆꯥꯗ ꯉꯥꯡꯕꯁꯨ ꯌꯥꯗꯕ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯀꯣ ꯃꯃꯥ꯫ ꯁꯣꯝꯗꯁꯨ ꯊꯣꯏ ꯄꯦꯟꯅ ꯀꯞꯆꯔꯤ, ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ, ꯗꯥ ꯔꯣꯅꯥꯜ, ꯑꯩꯕꯨ ꯀꯟꯕ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯅꯨꯡꯁꯤꯕꯒꯤ ꯆꯩꯊꯦꯡꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ, ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯦ ꯈꯟꯅ ꯀꯥꯏꯖꯔꯨꯕꯒꯤ ꯐꯪꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯒꯣꯔꯣꯕꯒ ꯊꯤꯀꯥꯗꯥꯔ ꯃꯉꯥꯜꯒ ꯐꯝꯃꯤꯟꯅꯗꯨꯅ ꯃꯉꯥꯜꯅ, ꯒꯣꯔꯣꯕ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯃꯅꯥ ꯃꯅꯤꯟ ꯂꯩꯍꯟꯕ ꯌꯥꯗꯦꯀꯣ, ꯍꯦꯛ ꯅꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯃꯨꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯦꯔꯥ, ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯂꯕꯗꯤ ꯒꯣꯔꯣꯕ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛꯇꯨꯅ ꯀꯔꯝ ꯇꯧꯔꯦ? ꯑꯗꯨꯒꯤꯗꯤ ꯒꯣꯔꯣꯕ ꯑꯩꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯂꯣꯏꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯎꯅꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯀꯤꯅ, ꯍꯥꯏꯅꯈꯤꯕ ꯖꯒꯥꯗꯤ ꯁꯤꯗꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ꯫ ꯃꯈ꯭ꯋꯥꯡꯗ ꯃꯈꯨꯠ ꯑꯗꯨ ꯃꯦꯠꯂꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯔꯣꯅꯥꯜꯅ, ꯏꯇꯥꯎ ꯅꯪꯒꯤꯁꯦ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦꯗ, ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤꯕꯅꯦꯕ, ꯑꯗꯨꯝ ꯉꯥꯏꯗꯣꯏꯔꯕ? ꯏꯕꯣ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯤꯃ ꯖꯨꯠ ꯆꯥꯗꯕ ꯉꯥꯛꯇ ꯍꯦꯛ ꯇꯧꯔꯗꯅ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯖꯨꯠ ꯆꯥꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯇꯧꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯔꯤꯁꯤꯀꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯤꯁꯤꯀꯥ ꯆꯪꯂꯛꯇꯨꯅ, ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯟꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯤ, ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯪ ꯉꯥꯏꯕꯗ ꯑꯩꯗꯤ ꯈꯣꯟꯊꯤ ꯀꯌꯥ ꯑꯃ ꯆꯥꯔꯦꯗꯅ꯫ ꯔꯣꯅꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯗꯥ ꯔꯣꯅꯥꯜ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯎꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯅꯪꯗꯤ? ꯑꯩꯁꯨ꯫ ꯑꯗꯨꯗꯤ ꯑꯩ ꯑꯁꯤꯗ ꯂꯩꯔꯨꯒꯦ, ꯅꯣꯏ ꯑꯅꯤ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯖꯔꯣ꯫ ꯑꯗꯣ ꯅꯨꯄꯥ, ꯅꯪ ꯀꯨꯏꯗꯤ ꯀꯨꯏꯔꯅꯨꯀꯣ, ꯑꯩꯁꯨ ꯊꯕꯛ ꯂꯩꯍꯧꯋꯦꯕ꯫ ꯑꯁꯨꯝꯅ ꯔꯤꯁꯤꯀꯥ ꯔꯣꯀꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯣꯅꯥꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ ꯂꯣꯏꯗ꯭ꯔꯤꯕꯣ? ꯍꯜꯂꯁꯦ, ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯣꯀꯤꯁꯨ, ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯒꯦ, ꯐꯖꯅ ꯅꯪꯁꯨ ꯆꯪꯉꯨ꯫ ꯔꯤꯁꯤꯀꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯔꯣꯅꯥꯜꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ꯫ ꯔꯣꯅꯥꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯐꯥꯏꯜ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫